Kurunjare, ISTV ki Manipuri Pau, Ming Tabiru Simbo, Taram Noxare, Ahanbada, Mariba Pau. Assembly na pass document bill ahum, Bharat Sarkar na ayaba pidanaba, Mizoram Chief Minister na Prime Minister Narendra Modi da ayaba piduna taksan kre. Amadi, Mizoram Chief Minister na Assembly the pass document bill ahum ki matang da karimata khangdana kut thingzinduna ngang bigi mathau ta de haina Congress MLA N Virena magi Facebook account da phongtarali. Pau Sandana Pizare. Under Manipur Legislative Assembly na pass document bill ahum, the Protection of Manipur People's Bill English Taramanga, the Manipur Land Revenue and Land Reform 7 Amendment Bill English Taramanga Amadi, the Manipur Soft and Establishment 2nd Amendment Bill English Taramanga Asi, Ayaba Bibiganu Haina, Bharat Sarkar da, Mizoram Chief Minister Lal Tualana, Ahiba Cherol Pidunaxan Kre, Mark Serol Aduna. Manipur si Mitei Naga Amadi Kuki Mizo Group na Kundaba Mapam Amani Handa Kangogdana Mitop Singna Manipurda Inner Line Pump System Chana Hangadabani Haina Dabi Torok Padage Manipur ki Tampaki Mapam Singda Law and Order ki Fibamda Chong na Akaiba Piki Haiba Pressure Group Asida Tribal Preza Singh Amata Yaukide Amadi Tanakide Sangsilak Bakhongzang Aduna Maram Ojina Sahi Aski Agaski Tang Kuntra Matoida Bill Ahum Ase Manipur Legislative Assembly na pass toki Bill Ahum Asibu Yaning da Fongdoktona All Naga Student Association Manipur Kuki Student Organization Manipur na Bill Ahum ki Mayokta General Strike Sataki Josampur Amadi Sadar Hills Autonomous District Council ki Mapam Singda Chawna Khongjang Sangsilak Padagi Micham Singhi Punsi Mangkiba Amadi Aso Pankaya Yaure Minister Amadi MLA Singhi Yum Fauba Mai Thabagi Thabak Jathakre Firam Asida Bharat Sarkar na munna khantaraga bill ahum asigi ayaba pibiganu haina Bharat ki Prime Minister Narendra Modi da address toba Mizoram Chief Minister gi aiba cherol asida mayak sengna palli Amaramda Mizoram Chief Minister na Fongdo ki wapamadu bill ahum asigi matangda munna khanglaga wangang lamba oirabadi fagadabani haina Congress MLA N Virena maki Facebook account da Fongdorli khangdana wangang ba asina mapung phadaba amadi communal based politics ni habadu mayak sengna ulle Mangna Mizoram Praja Singdamakta Kari Tauri Haiba Hanglakli Masing Yamlaba Mizoram gi refugee kya Tripura da Changjapam Lagduna Lady Haiba Miyamna Khangnaraba Wafamni Bill Ahum Asigi Matangda Mahakna Wangang Bagi Mathauta de Amadi Masi Maki visitors Nate Haina Fongdoragli Bill Ahum Asigi Matangda Semdok Semjin Darkale Rabasu Madugidamakta Sem Saduna Lay Masi Maki Mathong Nate Hairi Hausa Manipurda Mizo kaya permanent oina Kundalaita duna lady Adumainamak Manipuri kaya di Mizoram state ta permanent oina Kundalaita na Laibang Amdri Haina Fongdaragli Amaramda Manipurda ILP Chanahan Kadabani Yellomi Kananaba Bill Ahum Putokadabani Haina ZC ILPS na Miam Golena Ta Anirom Misimina Yang akan Makongjang Sangsin Kimatamda Amadi Bill Asi Putokna Bagi Wapam Kanarakpada Ayarapan Karimata Pikidrabasu Bill Asi Pastor Matungda Tongan ba may kay kaya dagi yaning dab amadi ayat wan pibagi tabag tawong kaya sa taragli Bill Asi Pastor Krabasu ayaba pidana ba wapam kaya fongdong naragli Amaramda Assembly na pass document bill ahong matangda Mizoram Chief Minister Lan Than Hwalana Phauba Barki Prime Minister da bill ahum masi ayaba pidana ba ayiba cherol pidana taksan khrabasu Manipur Sarkar gi maikay dagadi masigi pokum amata hauju phawdi pirakpa leitri hauji pawgi marthana atim bremtang lawzari Adung karigumba awabasing asi mayungnaba thoklaba maroi marang yamna yawba chunjak chaba mapalda toina chaba liverda akaiba laklaba natraga livergi mapangan chontharakpa tarabasu karishu waningai leitre lifsaf shiraf sijinabiu adungi awaba punamak koknabagi pambaini diabetic na naraba anabasing nasu sizinaba yaraba lifsaf capsule shu phangbigani lifsaf siraf amadi lifsaf capsule naraga laingba budi nadringai da successful hobana hena fai I'm ready. Hello, Ro. Editor ka late. Some say Uzik put perfectly straight. Ado kanker kanda freezy. Relax. Perfectly straight. Ay na semi anoba sunsilk perfectly straight with straight lock technology maramdi. Some kankraba matong daso align straight oy na lay na bagidamo. Wow. Uzik so straight oy na. Straight and gorgeous. Sunsilk perfect straight. Lock top you, rock top you. Manipur gi ahanba beautification center. Mapam sida mahing uring unsa khoiba ariba dakfam phahan bangami. Tattoo, mole, freckle na jingbasu lauthokpa Hakjang gi ahenba fat pamdaba body gi hair lauthokpa yai ahanba lakpiba 100 customer da skin test amadi doctor consultation lemna hingjagan ngasi mag unabiu Dr. Madhubala Laser Beauty Clinic MZ Avenue Imphal Breaking Batungda Taram Namo Oxari
Imphal Dimapur amadi Imphal Ziribam lambi chatpa yakidabadagi Imphal yauna Manipur gi mafam kaya da petrol marang kaina phangdabagi awaba kaya mayoknari petrol liter lupa cham yankhaidagi chama marfu fawa yore Amaramda Manipur Sarkar gi mayrinaba department apai khalakpa thoksil ama oina media gi thabak tawriba myoising maroiba department amadi school van singi thau phanghanaba akhanna pai khalakpa thorang ama oina ngasi DM college gate maya da leiba PCTC petrol pump ta thau pinenaba thorang tawki ngasi pung ahungi mamangdagi mioi kyana thau longnaba pam asitamna changchingnarakpadagi lambi chathok chasinda chawna kaiba pikre oirliba pm adudagi hana pam asida thau pigini haina tawramba du tokre thau longnaba kiu leptuna leiramba mioi amana thau phangdabagi awaba kya phongdorakli amaramda petrol pump singda thau warang kaina pidrabasu lambigi mataidadi black ta mamal tauna thau leiba phangli Asiguma pim asida sarkar asina miyam gi awaba yenglaga akhanna bam yeng changduna miyam da thau ning thina phanganing bagi apamba sing praja singna phongdorakli Hopefully problem mayama senset puli agar aba puli petrol ji oji cuma jik keno oire 180 ole keno da puli juji mayam na keno da kari hai ta lambi tha ko ta yon mayam je koi masi aduga lo petrol ja cuma jik phatre so koi masi koi department hai ta re Manipur gi keno jina police department kang am kang sing mayam je koi anam da lambi de petrol mayam phangi ka petrol ni phangre hai masi problem ji koi petrol jon bim na harapada petrol liter ma haiba sa diesel pawa hum ade petrol pawa ama yale tamo hanbiru no District Judiciary Imphal East amasung Imphal West na Forest Department ka kusamaduna ngasi lamphel da leiba court complex da ujar kya thakre Tharamada da District and Session Judge Imphal West Thoksom Simon District and Session Judge Imphal West a Gunesho Sarama CGM Imphal West RK Memcha amadi Family Court ki Judge Maibam Manoj Kumar yauna staff sing su saru yaki Gunesho Sarama na phungdorakpada court complex pu lunana thambagi mathakta u pambi sing thajinduna akaibagi film ngapigani akoibagi khal kaidanabagi pandamda thabagase pekhatpani haiki Jingdang atana tana khoi Imphal la su khoi lot court khoi lamphel court kam siam saw ni sida uwa kha thar ga di akoi wi sing chu sida khara mating pangadra na phan bada dugi purpose tha aduga court si mi mem se wa khan se khana sai da nga ta la kulina u gum phaja hor ga di khetang environment su ko adu ma lai bana ma se u le ga di khetang pungning se shanti le ga di mi se case to du su yam khana de na ko aduna adu mogi purpose da environment su mo aduga khoi ka no haita emotional su ani ma ki hoina bana sangsin jaba Central Forest Division gi Range Forest Officer Sadar West Range Sukham Ratan Kumar na mausa gi kal kaitharliba si kananaba Forest Department paikhalakpagi manung janna mafam asida su u thabagi thabak chathabani haiki Environment degradation laiba adaga ecological balance lai je khra do isu mateng pangmang ngamna bi amta koina ngasi judiciary gi loinaraga koi punna masida lapen gi court complex asida thajabani ngasi koina thariba makan sing asi karpur adagi thaibong pungdon adagi mahi jaba aba ko mayam ama pungdon chingba su mayam ama yauri ko masi mayam sina koi court ki complex asibu sangna lehenba amadi kanabo kya am porakani habise ai ache pathajaban Indo Myanmar gi border paring oiriba B Bongjang amadi T Mojang ani gi lona bamhamda ngarang 13 suba Sam Rifles amasung 3 suba Dogra Regiment ki apun bakangbu amaga khuthongna bada leikhidaba mi ani gi haksang ngasi police na lokhatkre thogdogadu da makhoidagi AK47 rifles ama 9mm pistol ani recover tore haina ngarang media da IGAR sona phongdorok palai khrabani Nomai kapna bani haiba thokdok to laikhida bani haiba mioi ani adu khongrok macha amamdagi hena selamde hairi Hauzilo silakpada maribok pau amuhana Assembly na pass dokiba bill ahum Bharat Sarkar na ayaba pidanaba Mizoram gi Chief Minister na Prime Minister Narendra Modi da ayaba pidana taksin kre amadi Mizoram gi Chief Minister na Assembly na pass dokiba bill ahum gi matangda karimutta khangdana kuthing jinjuna ngangbagi mathau tadi haina Congress MLA N Birena magi Facebook account da phongdorami Hazikiri ISTV ki pawmi ang tabi kusimbo ang kana